Ruling party singi MLA sing Delhi gidamak ngasi Imphal thadok nei Manipur gi matang da tangdang ba makhangdri ba phauba Delhi da kem tawduna laigadaw re me ahum dagi hawduna Manipur da satharagli ba tha mari helaba irang ase hawjik phauba waroisin purak pangamdana lairiba made Manipur bu matse tana thugaina ba honari ba kaya asigi mayokta center da taksiluna bagi damak laingak paiba da yauriba ruling gi MLA sing ngasi Delhi gidamak Imphal thadok nei Manipur gi matang da sapsaba ama khangdri ba phauba MLA sing ase Delhi da kem tawraga laigani hai re Pauksi asina phangba paugi matungin na MLA sing aduna Delhi da thunglaba matungda Prime Minister Narendra Modi, Home Minister Amit Shah amasung BJP ge central leader sing unaduna Manipur da thogliba tha mari helaba wathok lanthok sing asigi matangda kupna wari sanaduna Manipur ge ngamkhai kayandan ba phirep lobi na ba taknaga nei ruling gi MLA sing aduna state asigi hokjik wei ba phibam asigi matangda tangdang ba ma khangdri ba phauba Delhi da kem tawduna leiga nei loina sapsaba ma khangdri ba phauba Manipur da halagloi September 13 da pangthoki ba mifam ge resolution da khuyek pi ba yauki ba MLA kulhumdoi da natana hokjik Delhi da leriba ruling gi MLA kharaso central gi lusingba singa unaba sida saruk yaraba yai Delhi gi damak ngasi Imphal thadokdoriba ruling gi MLA singge advance party waina Works amasung Youth Affairs and Sport ki Minister Konthokjam Govindas ngarang Delhi da thungkhre mamangda Manipur gi MLA ni funa Prime Minister na ikiba cherol amada lamdam asida ingtha tapthaba phibam ama lagana ba honaba da khut thokna ri banakal animak khulai thadogan batangai fadai loina na Central Security Forcing na lamdam asida mapungpha na ingtha tapthaba purakna ba ahen ba khongthang lokhat pa mathau tai haina phongdokhiba nei Masida natana lamdam masida kuki khulai paibasing na suspension of operation gi ground rule thugai di ba se yenglaga suspension of operation handokpi na ba taksin ki banai lamdam masida mapandagi logi wangmada khulai paiba kaya state asida sangsilagle makhoi sing asi central forcing na laksin na ba hona phamtho e lamdam masida NRC chana hangadaba nei hawjik thokli ba wathok ase political oiba midyengda waroisin purakadaba nei Manipur da yalomi sing masak khangdok na bagidamak National Register of Citizens NRC chana hangadaba nei mapandagi sangsilagli ba sing ase biometric registration tawbagi thabak henna pakthok sauthok na sangsin gadaba nei lamdam asida kuki sing na taliba makhal amatage tokhai ba laingak lehan ba yaroi masi karigumba hiram amatada yafam thokte loina na lamdam asida mapungpha ba ingtha tapthaba fibam ama lakhan ba yana bagidamak wari sathabina ba wafam taksin khiba leikhiba nei Masagi mathakta ngahan pangthoki ba ruling gi MLA singi mifamda amugan na Manipur gi territorial integrity kahendana bagidamak chapsana lepkani amasung makhal amatagi tokhai ba laingak laihan ba yaroi haina warep lauke wafam sing asi ruling gi MLA sing Delhi da satuna central lusing ba sing unaduna lamdam asida waroisin purakpi na ba taksilugani haina warep lauki ba nei ngahan gi warep aduda minister sing TH Biswajit Y Khemsan K Govindas TH Basanta, Dr. S. Ranjan, H. Dingona, Kuyek P. Re, Warep Aduda Kuyek P. Kibatay MLA Singh De, S. Rajen, KH Loken, T. Robindro, TH Arun Kumar, Dr. Y. Radhesyam, K. Robindro Singh, S. Premchandra, Sapam Kunjakishore, I. Nalini, S. KB, M. Rameswar Singh, Usam Deven, TH Syam Kumar, TH Santi, KH Jaikisan, MD Abdul Nasir amasung KH ibom sana khuyek pi khibani haire Delhi da ruling gi MLA sing na central leader sing unagadori basida hanadagi Delhi da lerakhiba MLA sing su yauraba yai MLA sing asina central leader sing unaduna state asigi waiba chapchaba ma khangdri ba phauba Delhi da kem tawduna laigani haina pawasina makha tare